Bismillahirrahmanirrahim. Allah tabarak wa ta'ala gi nungsiraba minglen asida Allah na kanaba kaya thambiri. Allah gi maming sing asi karamba matamda karamba maming sonbana aikhoida kari kanabage haiba masigi matangda aikoina mathang manaw naina video khanglakli. Ngasisu mayam gi mafamda Allah gi maming ahum puduna lakchare. Ngasi aikoina khangadawriba Allah gi maming ahum asi masidi aikoi gi marakta yamna khaurang na ngaijaba miyoi kaya gi damakta khaurang ba kokhan ba ngamlagadaba adugumlaba maming ni haibadi aikoi gi marakta angang yaudaduna awaba oiba miyoi kaya sulai aduga angang yaurabasu nupa pamjaba miyoi kaya sulaiyaba hairiba miyoi sing adugi khaurang ba kokhan ba ngamlaba adugumlaba matik magul lairaba Allah gi maming ni ngasi aikoina khangadawriba asi dutanatana ahum subada khangadawriba maming asidadi Allah na aibo magfirat tawbire haiba ase ishada Allah na nishani piraga khanghangadawribaneba yamna matik magul laiba maming singni ngasi aikoina khangadawriba asi karamba matamda solaga kari kanagani haiba ado aikoi khangminnarasi nungsijarba hadra sing Allah tabarak wa ta'ala na aikoi khudingmak amal gi pangal pi nabibu oisanu ahan bada aikoina khangadawriba Allah gi maming asi al-bari'u ani subada al-musawwiru ahum subada al-ghaffaru hairiba maming ahum asini al-bari'u gi matangda aikoi ahan ba khangminasi al-bari'u haibagi arthadi jaan dalne wala haibadi thawai hapiriba mapu aikoi khudingmakki thawai asi Allah tabarak wa ta'ala na hapirakpani adu Allah gi mamingda madugi sifat adu madu al-bari'u hairiba maming asina bayan tawbiriyaba do al-bari'u hairiba Allah gi maming asi sonba matamda aikoida kari kanagani madugi damakta kanagumba banch aurat haibadi macha poktaduna lairaba macha yaudaba nupina sat roz haibadi numit taret ni ruza helaba adugi matungda ruza henba matamda aikoi iftar tawgani dana do iftar tawba ase masigisi isingna iftar tawraba adugi matungda al-bari'u hairiba Allah ta'ala gi maming ase kunga mathoirak sonba inshallah mahaki damakta Allah ta'ala na macha yaudriba adusu yawan bigani yaugadawriba macha adusu Allah na nupa ohen biganeba to dosto yamna laiba mawongda laire Allah gi maming al-bari'u hairiba asi kunga mathoirak solaga aikoina isingna iftar tawraba matungda kulga mathoirak sonba tarabadi Allah na nupa oihanbigani amasung angang yauhanbigani haibaneba adu numit taret ni ruza henba tare ruza heliba numit taret ni do adu taret ni mak iftar tawba matamda ahanbada isingna iftar tawraga hairiba duasi solani adugi matungda aikoina atopa chaningba thakningba loinamak yai aikoina ruza heliba adudugi iftar du isingna tawraba matungda hairiba al-bari'u asi kunma thoirak sonba haibaneba masigi kanabasu aikoina hujik takhre Allah na nupa yaudadun lairiba nupi singidamakta nupa yauhanbigani angang yaudadun laibasingsu Allah na angang yauhanbiganeba aduga mathang tarakpa asina al-musawwiru haiba Allah gi maming asini al-musawwiru haibagi arthadi surat dene wala haiba surat dene wala haibadi aikoi gi saktam masi asisi piriba mapudu ngasi fawba dunyada lairiba mising asigi shakal loinamak tongan halli Allah na manabu oirasu 100% manabadi amata lairamoyeba haifet khaji kharakti loina khetnaramganeba adu dunyada lairiba shakal surat khudingmak asi amubasu angaubasu ngautangnabasu lairiba khudingmak asi masita natana insan miyoibata natana jiba panbada lairiba khudingmak asi masigi sida oiriba sakal surat khudingmak asi masi kanana pibano Allah na pibaneba adugi Allah na sakal surat piriba Allah gi sifat to adugi do al-musawwiru hairiba Allah gi maming asina bayan tawbiriba
do al musawwiru hairiba Allah gi maming asi sonbagi kanabadi agar banch aurat haibadi macha pokta dona lairiba nupi asina 7 roz haibadi numit taret ni ruza helaba aduduga isingna iftar tauraga madugi matungda kunga mathoirak al musawwiru hairiba Allah gi maming asi sonba tarabadi inshallah mahaki macha yaudriba adusu macha yahon bigani aduduga yaurakadoriba macha adusu Allah na nupa oihan bigane mathaki albari'u hairisiga almusawwiru hairiba ani sigi kanaba chap manai albari'u haibadi thawai hapiriba mapudu aduga almusawwiru haibasina thawai hapa matungda sakal surat piriba mapudu neba aduna ani gi kanaba chap manai ado aikhoina ani da karamaina amal tawgani haiba matamda albari'u almusawwiru hairiba Allah gi maming ani masigisi kanagumba nupi amana mahaksi angang yaudre angang yauba taraga su mahaksi nupa poktre nupi ngakta poeba adu oirabadi mahakna mahaki matamdagi kaithoaga numit taret ni lagatar ruza henba tare numit taret ni ruza henba sida nungti khudingi ruza hela matungda magrib matamda ikhoin iftar tawidana iftar tawba asi sida ahanba isingna iftar tawrani aduduga isingna fazana iftar tawraba matung sida aikhoina albari'u almusawwiru haina kunga mathoirak sonba nungti khudingi aduga hairiba amalsi numit taret ni tawba tarabadi inshallah mahakmonda angang yaudriba adusu Allah na angang yauhanbirani amasung yaurakadoriba angang dusu Allah na nupa oihanbiganeba abasigi sida aikhoina khangjanba yaba pot amana kana gumbagi medical report ta asoiba lairaba natragana nupada natragana nupida asoiba lairaba mahakonda problem lairaba asbab mangonda yaudraba adu oiragadi mahakna amal tauragasu madu 100% kanagani haibagi yakini di lairoeba maramdi dunyada oiriba khudingmak asi asbab ki tahattani karigumba kanagumba mida asbab yaudaba taragadi hoi Allah gi zat Allah gi kudrat tawba ngamba mapuni tawge haibata tawba ngammi Allah na oihange hairabadi Hazrat Maryam alayhi salam dagi su nupa yaudana macha pohalli Hazrat Isa alayhi salam adubu asbab ta ingakpa taragadi asbab laytaba taragadi madu oikhidabasu yai aduga kana gumba asbab ta asoiba ama fawba laytraba nupada sunupida su asoiba laytraba adugumba singi damaktadi hairiba amal asi tawba matamda inshallah suksoi soidana ikhoida madugi kanaba phangane sigi mamangda video thagalakpa kanda aina nupa pokningai gi tonganna amasung angang yaudaba angang yauningai gi tonganna thagat khiba adu asangba amal ngangtani madu kana gumbana tawbadagi angang yaudaba su yaukhiba yaure nupa pamjaba singsu nupa phangkhiba mayam ma yaure adubu madugi dugi duadu mak tawba ngamdragasu sidi yamna tienba amalni mipum khudingmak na yamna laina tawba yaba amalni ruza hengadoriba adu aikhoina nafalgi niyat tawraga ruza hengani Allah na aikhoibu pangalpi nabibu oisanu ahum suba Allah gi maming asidi al-Ghaffaru hairiba Allah gi maming asini al-Ghaffaru की अर्थदी दरगुजर करने वाला पर्दापोशी करने वाला है बनी पर्दापोशी तौबा है बदी अखोई की ईरान सिंह असी अल्लाह न लोसन बिबदो अमसुंग दरगुजर रही अखोई माफ तौथोक बिबदो अदुगिदो अल्लाह की सिफत सिंह की मनुंगदा सिसो अमनेबा अल्लाह से अखोई की गुनाह सिंह असी अल्लाह ना लोसन बिबगी ngasi अखोई मियाम मरकदा थोक चटपा ngamiमेबा अखोईना अरोट पदा तौरिबा गुना मयाम सिंह असी मयाम ममांगदा अल्लाह ना फोंदोरक तारगदी अखोई मियाम ममांगदा माई उतनिंगाई की मफम लैरोएबा मरमदि मुपुम खुदिमक लोइनमक गुनाहगारनी खंगना सु गुनाह कया तौरी खंगदबदसु कया तौरी खुदिंगमक अदु अल्लाह ना लोसन बिरिबनेबा अदु दुनी पर्दा पोशी तौबा हाइरिसे अदुगा दरगुजर तौबा हाइबदी अचौबा मयाम म लालुरबसु अल्लाह ना अदुबु कोकथोक पिरियबा जाने दे अस अदुम ओय चखरनी हायरगा अल्लाह ना अदु तो अदुम लेंजल हल्लियबा कोकथोक पिरियबा
masigisineba Allah gi hairiba sifat ani asi masisibu bayan tawbiri al-Ghaffaru hairiba Allah gi maming asida. To al-Ghaffaru hairiba Allah gi maming asi sonbagi kanabadi kanagumba mina Jummagi namaz matungda chamarak al-Ghaffaru hairiba Allah gi maming asi irai numit khudingi Juma namaz matungda al-Ghaffaru hairiba asi kanagumba mina Juma khudingi sonba tarabadi Allah Ta'ala na mahakpu magfirat tawbire haiba ase masigisi tapna zahir oirakaneba phongdorakaneba haibidi mahak ngonda su khangba ngamakani amasung mayamna su ubada khangnaba ngamakaneba. Aduga anisuba kanabana kanagumba mina namaze asar haibadi asar namaz matung khudingi nungtigi ya Ghaffaru ighfirli hairiba ase mahakna sonba tarabadi Allah Ta'ala na mahak ase kokpi khraba miyoising adugi manungda mahaksu chalhanbiganeba. To dosto al-Ghaffaru hairiba Allah gi maming asi sonbagi kanaba anini amana irai numita Jumagi namaz matungda chamarak sonba tarabadi mahak asi magfirat tawbire haiba asi tapna ishara mahak onda khangba hurakani. Aduga kanagumbana nungti khudingi asar namaz matungda ya Ghaffaru ighfirli haibasi amakhaktang oirabasu sonba tarabadi Allah Ta'ala na mahak asi Allah na kokpi khraba miyoising adugi manungda mahak pusu chalhanbiganeba. To sigisida wahang ama ikhoigi wakhandala amgani nupi singi matangda nupi singdi makhoidi Jumagi namaz sonde adu oiba taragadi kari tawgani. To nupi singi damakta makhoidi Jumagi namaz sondabanina irai numita zuhur namaz matung khudingi makhoina hairiba amalsi tawba tarabadi madugi kanabadu inshallah dum makhoide su phanganeba. Allah Ta'ala na ikhoi khudingmak amal gi pangalpi na bibo isanu wa akhiru dawana alhamdulillahi rabbil alamin.